Assam da meetop khandokpagi base ya English singa chamapan hufutara mathoida oigadabani haina ngashi Supreme Court ki just mangana saba bench amana laothokkhre masida Manipur-gi karamba fibamda laklagadi kari toba yai haina athubada Khannapham Thokle haina Meitei Tribe Union Mmtu na fongdorakli ngasi Mmtu na thadoraki bachiro lamagi matung inna Manipur-gi meetop khandokpagi base year asi English singa chamapan hufumathoi oigani haina warip lauri Supreme Court ki order asina yengduragade kari ahongba lakpa yabagi haiba laingak amadi miyamna khana hoba chumgani Manipur da NRC chatna hanaba Manipur Assembly na English singa kunithoi gi August mangada warip lauki masigi makha tarakpada English singa kunmarige Mars amadasu amuk hana NRC chatna hanaba warip laukhre hauzik Manipur da khwaidagi chawna singnarakli ba asi Myanmar dagi changsilakpa Kukizo Singh asina oire Haukiba chahi yankai asida Kukizo Singh na khundariba chingi district singda anoba khul lising amaga chamanga yankai taruk hengalakhi Churchanpur khaktada anoba khul chamanga humfu hengalakli ba khul gi masing asi unofficial oina lising aniga chatromni hairi Manipur de meetop sing changlak pathingna na ba English sing aniga kunda ILP chatna hanana ba warip lauki Myanmar dagi logi wangmada changsilakiba Kukizo Singh voter lista hapchinba makhoigi damak Aadhaar PAN card na chingba pibadagi hendoktuna logi wangmada scheduled tribe lista hapli Kukizo Singh voter lista leptana hapchilakpana Churchanpur na voter lak ama lising nimfunithoi ga chajet kunthranithoi oiduna khwaidagi voter laiba district oiri Kangpokpi na voter lak amaga lising ahum chamngaga humfu humdoi oiri Asumna Chandel Ferzolda leptana hengalakli bakhul amadi missing asi aikhoigi miyamna yengsinfam thoi logi wangmadi changlakpa meetop singbu khandoklaga maramdamda halankiba haibasi community amada lana uba natraga namthabagi thausil nate masi yelhomi oidiba aikhoigi haifam thoi tanfam thoi aikhoigi birth rights ni haina cherolasina palakdi